HOUJIK THOKLIBA IRANG ASIGA MARI LEINANA KA HENBA WATHOK-LANTHOK LAKLOIDABA Phivam Leiragadi Athubada Mobile Internet Service Hangnaba Thourang Tougani HAINA Chief Minister BIREN THAJABA PIRAKLI WAFAM ASIGA se Meri Mati Merandes ka Mari LEINANA Laibak asigi konong New Delhi da PANGTHOKADABA Amrit Kailas Yatrada Saruk Yarugadaba Manipuri Mihut Kangbu amanga se Chief Minister BIREN Lamthabaga Mari LEINANA PANGTHOKPA Thauram amada mahangna phongdokhibani Chief Minister BIREN gi Secretary da PANGTHOKPA Lamthabagi Thauram aduda mahangna hai Prime Minister gi luching makhada India pumbagi oina One India haiba wakhalon amagi makhada Meri Mati Merandes asi PANGTHOKPANI New Delhi da PANGTHOKADORIBA Amrit Kailas Yatra asida saruk yanabagi damak miyoi taraga mangana saba miyut kangbu amanga se Manipur thadokpani makoising asina apunba India amagi saktam sagatpada saruk yagani Internet hangbagi matangda TOMTV na hangba wahang amagi paukom piraduna Chief Minister BIREN makatana hai HOUJIK leiriba irangi phibam ase komna review tawkhigani ka HENBA WATHOK-LANTHOK Lakloidaba Phivam Leiragadi Athubada Internet hangani haina Chief Minister BIREN makatana thajaba pikhi Thauram aduda Power Minister Thongam Biswajit Youth Affairs and Sports Minister Govindas Konthauzam Transport Minister Khasim Basom Health Minister Dr. Sapam Ranjan Education Minister Des Basanta Kumar amadi Lenga ki makok thongba official kayana saruk yakhi Koi Manipur ki team mama mi tara mangana sahabat team mama isal sing yauna team mama aduguma Bharat ki capital New Delhi da usiki hariba Laibak district ra ka taruk tagi usalaga ek Bharat strong Bharat ma madugi da makta mere mati mera desh saiba sigi team makhada khoi gi mihut kangbu thajabani Masidayda Satliba Isalisa Singh official Singh Tekta Kaidana Swing Amdana Delhi Yaurega Adugumba Apunba Bharat ke Saktam Sagat Pada Saruk Yaron Naba Yafamandu Mongol Pijari Aduga Mia Manipur Miami Maiki de Gisu Amadi Sarkar Maiki de Gisu Saliba Miam da Yafa Pausel Pijari Hoi Mayam Ansamdanate Mayam Punamakse Hangbiro na Lere Adu Waingasi Yongtang ai situation doi review Togige Aduga Yam ka HENBA WATHOK-LANTHOK LAOIDABA KHOLOIDABA adugumagi situation leiragadi akoi yam thuna thu bada Hangnaba Thourang